Indiana Pakistan ki Air Force base singda air strike sathakre Operation Sindur matungda Pakistan India da wari sanasi haina ko lougre CNN Pakistan India ki western sector singda akanum ongda attack toro khibagi pakum oina Indiana Pakistan ki Rafikui Murid Zakalala amasung Rahim Yar Khan da Labor Air Force base singda akanamong da air strike sathakre parak asida Operation Sindur matung Pakistan ahanbo oina India da lan asi chauthokna wari sanaraga loisinaba all twrakhre haina CNN News 18 gi source amana haide Pakistan amasung India lebak ani gi marakta chathariba lal asiga mari leinana ngasi New Delhi da central government gi mohut sillaga Foreign Secretary Vikram Misri amasung Colonel Sophia Qureshi Wing Commander Biomikana pi kiba paw gi mifam amada hai kibada Pakistan leptana India ki western border da bomb to amasung missile kapsindona ngahak leitana attack sa thabugi thawong leptre Pakistan ki maikai dagi unmanned combat aerial vehicle long range weapon sizinaduna attack torpa yawno fighter jet singkoi pai duna civilian area amasung military infrastructure da target tawbugi thawong leptana chathare adum oinamak Pakistan na chathariba thawong sing adu Indian Armed Force ki maikai dagi mai pakna neutralize tawkre Udhampur Pathalkot Adampur amasung Bhusta leiba Indian Air Force ki station da khara akai atoi thoki Pakistan na India ki border area da leiriba medical sector school premises amadi civilian area da target tawbugi thawong asi yamna sakhataba amasung pangdabugi thawong ni Pakistan na satharkiba attack sing adu ki pakumoina Indian Air Force ki maikai dagi Pakistan da identify tawraba military installation sing da target tawduna attack sathaki maroina technical infrastructure command amasung control sector radar site amasung khulai paifamna sinbada attack sathaki Pakistan ki password leiba radar site amasung Sialkot aviation base da su attack sathaduna sauna ama ata thohan ke maragasida CNN News 18 na source amada base tawraga piba report amagi matungina Indiana Operation Sindur mai pak sathakraba matung Pakistan amasung India leba anigi marakta hojik leiriba ongkhanaba asi hena sauthok handana wari sanaraga loisinaba ahanbo ina call tawrakre haidi New Delhi ga wari sananaba communication channel amasu establish tawre haidi adumaku India government amasung Pakistan leba anigi maikai dagi hiram asigi matangda official oina confirmation amata news agency asina phangba leitre haidi Indefinite economic blockade chatharagani haidi Kangpopi district ki manung chanba modbung da leiriba Manipur government ki amatanga airaba college ama oiriba presidency college ki mathau taba teaching staff sing athubada hapnaba KSO Sadar Hills ki maikai dagi point tara yawba ultimatum ama Manipur sarkar da pisin kre karigumba dimana si thabak to onthok trabade Imphal Dimapur lambida indefinite economic blockade chatharagani masida tholakpa afafata ki daita adu Manipur sarkar na pugadabani haidi May tara mga phawba western amasung northern India ki flights sing cancel tawkre India amasung Pakistan lebak anigi marakta leiriba ongkhanaba asina maram oiraga Pakistan ka lonariba western amasung northern India ki flights sing maroina Air India Indigo amasung SpiceJet yawna tongan ba airlines sing May tara mga gi ayuk pung mga ga minute kun ga mga makhatana cancel tawkre aviation authority na thorakiba notification amagi matungina airline sing asina flight sing asi cancel tawkibani airline gi maikai digi phongdokibada May tara mga phawdi Jammu Srinagar Le Jodhpur Amritsar Chandigarh Bhuj Jamnagar amasung Rajkot ki flight sing cancel tawkre hariba matam asi phawdi pilot ticket paiba customer sing da reschedule tawbagi chance oina one time web offer tawgani natraga cancellation gi damak full refund tawgani haidi RIMS ki mahiroi singna governor unaduna director mafam lokthokna bataksin kre RIMS ki mahiroi singda taba nungai taba amade ka henbo wahi wata kaya sizinaduna ngang sak e haibagi damak RIMS da MBBS tamliba mahiroi singna institute asigi director din amasung subdin resign tawgadabani haina sangsilakpa khongjanggi manung channa ngasi mahiroi mehut kangbu amana governor unakre loinana makhoigi demand sing thabakta onthoknaba taksin kre mahiroi sing asina governor ga unaduna wari sanakhiba adugi matangda Raj Bhavan dagi thadropa cherol amana hairibadi ngasi RIMS ki mahiroi kangbu amana governor Ajay Kumar Bala ga unaduna makoigi oiba wakat sing pukhalakhe mahiroi singgi wakat adu governor na ningthina takhi wakat sing adu ningthina taraba matungda mahiroi singgi yaifanaba thabak paikhat kani
haina thajaba piki loinana academic interest amadi mahiroshingi welfare da kanba miyeng sangani loinana hauzik oiriba phibam ase mari lenabo authority ga kupna tana duna yengsingani haina su governor na mahirosing aduda thajaba piki unaba da governor na mahirosing bu mahimasingda puning changnaba pautak pibi khibaga loinana campus manungda mahausa ge phibam hanjilakna basu mahirosing da khangan ki hairi panba yabadi mahirosing gi maikai dagidi makhoina changsileba khongjang adugi manung channa rems ki din namasung subdin resign tawkhre adubu hena maru oiribadi rems ki director asi resign tawbani maramaduna makhogi demand sing adu phangdre phawba khongjang handok loi haina phongdokpa laikhrabani Indo-Myanmar border pillar 75 tagi yamlabu khulai phagat khre hawkhiba tang nipan da Indo-Myanmar border more police station gi manung chanba area da security force na miyoi ani na hundok lamba yamlaba nomai sing phare adubu miyoi ani adudi security gi makhutagi na thoktuna sen khre hairi police ki pawna hairiba na security force sing amasung tampak ki mafam kya da leptuna satharakwa search amasung domination gi manung channa hawkhiba tang nipan da Technopol district ki more police station gi manung chanba border pillar number 75 da yamna singnaningai oba moongda miyoi anina border line sinduna sanglaknaba honaringai da security force na thengnabadagi makoi sing adu phanaba honakhe adubu miyoi ani aduna makoina porakpa bora khaw ama hundoklam makoi adudagi nanthokibani hundoklam naba bora khaw adu check tawba matamda magazine ga konana AK-56 ki rifle ama insas rifle ama magazine ani magazine ga konaba carbine gun nama IED taru hand grenade ani tongan makhalgi nongoi maru samaga humdra mathoi ko tawki amarom danga se yopung mapalom taba matamda taruk suba IRB gi CO amasung special commando unit khabai shoy gi in charge oliba Dr. S. Bomsa gi supervision makhada special commando gi team amana Tezpur Singarel area da frisking amasung checking chatharingai da yamna singlaninga oba moongda saijang lomdagi miyoi ama khongna lakhi miyoi adu singnabadagi detain tawduna wahang pahong sathabada preprak pro gi member ingudam Ingosa Elias Borobi sahini puganipan apopo laikidraba nego kauwa miyoi amani haiba khangba ngauki miyoi ase hauzik saijang lamlai amasung gengang popi area da organization division da thabak tawriba misakni pharaba miyoi adu makha taba ain joiba thabak sing lokhatnaba mari leinaba police station da sinakre haina police ki pawna hairi India lengak ka Manipur dagi terrorist muthatnaba chapchaba thauna lehaninge haina MLA Lokeshwar na phongdokre Pasoi Kendra ge ex MLA AK Mirabai na saba haina ubokta leiba ima ibema yumjaw lairembi gi sanglen ngasi sangadu na miyam da khusinakre nauna saba ima ibema yumjaw lairembi gi sanglen sangabu gi thoram maduda Khundrakpong Kendra ge MLA TS Lokeshwar na haikibada Manipur dagi terrorist maru phangna muthatpada masasu ka thokani India lengak na su Manipur dagi terrorist muthatkani haibagi chapchaba thauna lehaninge MLA mangana lebak semgadaba nate ima lebak hana kangadabani miyamgi mihutsingna magi thauna puthokpa ngamdabadagi miyam awaba kaya mayongnaribani Manipurda shanti leirabani haina thajaba piba ngamlabadi khudakta MLA phamdagi resign tawge meitai Manipur integrity kidama meitai na Manipur gi integrity gi damak lepliba sina yellow misingna punna leminarabadi kaidawnungda Manipur thugaiba ngamloi leibak kanbasu legislature na kangadabani leibak kaibasu legislature na kahalakadoribani maramaduna miyamna wakhal muna khanbiyu haiki Emergency G7 meeting in India amasung Pakistan lebak anigi lan ase nengtha hanaba warep laukhre mamang tha April 19 da Jammu and Kashmir gi Pahalgam da terrorist na sathakiba terror attack tamiyoi 13 hat karbu matung India na terrorist ki mayakta operation sindur sathaduna Pakistan da base tawriba terrorist singi mathakta satharakpa attack sing na maram oiraga India amasung Pakistan lebak anigi marakta asobo lan ama thengnariba ase lemtha hanaba gi damak G7 lebak singi oiba emergency meeting phamduna lan asin nemthana warep sing laukhre hairi G7 na thokpa statement amagi matungina hai nuclear khulai sing lairiba India amasung Pakistan leba anina haktengnana wari sanaduna makata na lan thengnadana ba amadi nakalani makta stability leinaba warep lauki hairi statement asiki matungina hai G7 gi foreign minister sing maru ina Canada France Germany Italy Japan the United Kingdom amasung the United States of America galonana European Union gi awangba thaki mi hutsing yawba mi phamaduna terrorist sing na mamang tha April 19 da Pahalgam da sathakiba terror attack adubu akana mongda condemn tawkhibaga loinana yariba makai India amasung Pakistan leba animang na langi khongpham sing handoknaba G7 da yawriba lebak taret amadi European Union gi leader sing na amatoina warep lauki haidi Operation Sindur da Masud Azhar gi masel nupa galonana LAT JEM terrorist manga hat khre haiba confirm tawkhre
Indian Armed Forces na Operation Sindurgi manung channa terrorist singi mathakta tha asigi tareta Pakistan amasung Pakistan Occupy Kashmir gi mafam mapanda laiba terrorist camp sing da chathakiba attack aduda Bahalwapur da laiba Jaish Muhammad JEM gi headquarter Murid da laiba Lashkar-e-Taiba LAT gi headquarter da terrorist organization ani asigi maru oiba makok thongba singna Mudassar Khadian Khas Hafiz Muhammad Jamil Muhammad Yusuf Azhar Khalid amasung Muhammad Hasan Khan hatkre haibagi confirmation tawre haina yamna thajaba source amana phongdokli India Pakistan lan asida lanjen naraglaba Manipur gi mahiroi sing mahesor gi miyeng makhada RPI athawale gi head office sangja phampi duna thamli India amasung Pakistan laiba ani gi marakta hojik sokna riba lan asida India gi border state sing maro ina Jammu and Kashmir Rajasthan Gujarat Punjab amasung Sandinagar singba mafam singda mahai tamdun lairaba Manipur gi mahiroi singna Delhi da lakpada Republican of India athawale gi tramathoi Sab Durjang Road ta laiba party office ta changja phampi duna thamkre hairi hiram sigamari lena RPI athawale Manipur State Delhi Youth Wing na thadrokpa video release amada wing asigi thomi amana hai khanghaudana laiba anigi marakta thorak leba lan asina border state oiba state singda laibada sa pharakta badagi sem thongnarakle Masda party asigi national secretary su oiba Maheswar Thonawjang gi miyeng makhada party asigi Manipur State Delhi Youth Wing na sinduna Manipur dagi mahai masing tamduna leiruba mahiroi singna khudakta chelaktuna Delhi yorokpada thengnagadaba udongsa daba kaya gi yenglaga mateng taunaba helpline number na singba mangjongna na piduna khanganchiba laikhrabani Jammu Kashmir da laiba composite hospital CRPF bantalapta Pakistana attack torakre haina social media singda video footage sing thaganarakre